MLA amadi Minister Singh Punsin Handuna Assembly da punna waref lauhansi Delhi da leba ki fibam gi wari sanabana kanaba purak pangamloi haina imagi mairagi convener na phongdorakli ngasi pangthoki ba press meet amada imagi mairagi convener TH Sujata na phongdorakpada leilibe MLA Minister Singh na tokai taduna waref lobagi mahutta amatta oina Punsin duna Assembly da kupna khanaraba matungda lauriba waref Singh center da khanghallu masin natana Delhi da chatuna leibak asigi fibamgi damak wari sanabana kanaba purak pangamloi ngasi leibak asida kuki militant singna landarakliba asi micham miyamna hanal hauruba leite militant singna micham da landarakpani maram aduna athubada solution purak pangamnaba honabiu loinana chief minister na leidiba assembly asigi leader of the house ni haiba kaudana mathau pangthokpiu haiba wafamsu thamlakli akoy amuna khanba mathau tarabdi ngasi taruk sigi ban tamthina hatim to haying tara halakane ba akoy ni maite akoy na di nomo ta kampu pi changaga sisi pu changaga more changaga lan tawrude kautuk ta ka thare koy na tro kilo mita chani hena chala ga mafam koy na ne ka paise akoy ki moi chan national media do aro akoy ki kanos state ki do aro akoy na kapi habran ka da yaw akoy na kampu da maite sin da war tawrame ye adoi ki chojapur da tawrame habi yaw pro yaw de moi na ngatani moi ki du plan tawrame de akoy usi moi indare na logunu aduna akoy puna mak se amata oiraga hai MLA minister assembly da thamjen se moi na basana tawnu ya de ne na akoy myam changa thamjen si sidagi puna mak logon si aduga center da tha se ba moi chapai su mathau ta de ba Delhi na ka moi no jo to udoino Tawon to pos dikilo yo buya ba adune da sida sana lai ba ta ne ba MLA member ni ka ubiganu CM the leader of the house ni ka ubiganu house malung changa si imum lai ba pai cha di yum da khana ba si mathau tai yum da changa da si ha ba po tu ni assembly da changa si